आजादी का अमृत महोत्सव। अदुंगई इंग कुमजा लिसिंग मचनिपान मरफुतरा माथोइदा ब्रिटिश सिंगना मणिपुर गी निंग तमबु सिंगनरक मतम मदुदा अखोइगी इपा इपु सिंगना उठखिबा थौना लिंगजेल अदुना मणिपुरी सिंग असि करम मखल गी मियोइ कांगलुप नो हाइबदु मालेम गी मियाम द खंगहनखि ममा लेबाक गी निंग तमबु चेत न थागो नजबा मणिपुरी सिंगी मखुट्टा मालेम पुंब जोय तौरगी मतागुम लोइलम संदोरकिबा ngakchau thekpa British singi masak nairba officer manga ahing amakhaktada manga kaktuna hatkhi apik palebak Manipur bu usit thawoidaba British singi mafamda paujel ama piki para ama tambiki laibak asin ning tamlakpa chahi humputara manga surakpa azadi ka amrit mahotsav thorunga mari lenana ngasi gi tangkak asida puduna lakchari Manipur gi athauba Lallupchingba Abungjao Yengkhoiba gi wari आजादी का अमृत महोत्सव। Lallupchingba Abungjao Yengkhoiba ing kumja lising machanipan kunthra mathoida singjamai oinam thingel da pokhi athauba sigi ngallingai punsigi matang da paudam laduna mahaki masu suthang singjamai oinam thingel dagi Yengkhom surjitna Akasbani Imphal gi ipau kangbuda asumna phongdokli Ikhoigi budo Abungjao Yengkhoiba yam sakthi haina su khangnaiba asi ingkumja lising amaga chanipan trama thoi adwaida singjamai nan thingel da taba mangang yekslai gi Yengkhom sagai da pokhibani ibudo popiramba apopagi mingna Yengkhom bi singkoi ibudo si mama mapa na matom da pokchabani angang mari de hongna ibudo si wa ga ngandaba mabu yamna chetpa anthropodan masangwai magatangangba mini su haibi mamangi Manipugi nupa singna haipom topa mai masing haibadi thangta sagon kangjei tanatana muna da su thudo endong na haya in takpiki ibudo Abungjao na masagi chahi 33 surukpa adwaidagi sanakun ka sanartana Maharaj Kula Chandrena panba ingkumja lising amaga chani pan marfutara adwaidagi budusi naru panagi Lallupchingba pampaiduna yaskul lapaki lising makhada thabak thawda ga purakhi Anglo Manipur lanjau thokpa matamda ikoigi budo Abungjao asi masagi chahi humpu suruba haloiba matam oibanina macha nupa Yengkhom kaimaina pukchaba masu phawba mamit mangna ukhi haina tajaki lanjau asi tholamda ingkumja lising amaga chani pan marfuta mathoigi Maski aroiba adwaida sanakon da ningfu mati phongba horbada lebagi phamnai ba tabu sing sanakon kanglada punchin da namikum na humsingna kala ngakna lerekpa matam da khoi budo Abungjao su kunung dileki hai ing kumja lising machanipan marfutaragi September thada Maharashur Chandrana laibak wayal thaudada isha micha khaiba yonglei melei naiba misang mikhai naiba dugi mayokta angau sana amadi jilangamba anina Sahidumakki September thagi tang kunmathoi kunithoi gi lonaba ahingda phongna lal hoduna Maharashur Chandrabu konungdagi tanthokhi lalowasida senapati amasung jubrasu achumbagi maikeidi yausinki Surachandra Maharashna British India government ta sangsinduna ningthau khubam hanjan hanbiyu haijarubadagi loilam sandokpana maru oiba thabak oiriba British singna ngaijarakpa tanja phangduna asoiba achengba yengduna Kaino wayal tauba yong na hodong anigital yenbagi maongda watemba natraga nampu hapuda watai naraga Manipur bu British kilengak makhada puruknabagi khongthang lokalakhi wafamsi matamdugi Kolkata headquarters ta British singna khanaraba matungda thabak pangthoknaba matamdugi Assam gi chief commissioner Mr. Quinton da mathau taba potchai mi lanmina chingba pumnamak piraga Manipur tharakhi Mr. Quinton na Maitai Singdi Makhoigi Ningthau Khubam Hanjan Hanbiyu haina wakalakliba matamdugi lengak londa nak yet amasung tungmang yengdaba tungda kari tholakadage khanthabangamdaba Surachandra gumbani meeting ama mayam phaminaduna pangthoklaga Jogendrajit pu lanmi sisinaduna phabada makhoina karibu tawjaba ngamgadage haiba wakalon sigaloinana Imphal da ing kumja lising machanipan marfutara mathoigi March ki tang kunithoigi ayuk ki pung taramuk taba adwaida Gurkha Sipai Chamri Karnen skin gi makhada puraktuna thunglaki Imphal da hek thunglabaga Manipur gi ningthau Kula Chandra da mahaki angam athau singamasu manai sing pumnamak loinana residency da lau meeting tawgani India gi Governor General in Council na pirakpi yathang
Indian Administration gi Supreme Council gi warep ki wafam sing khanagani haina pau piramlaga British residency da thabak yamna chinna changkhirami. Manipur gi ningthau macha singna hairiba meeting adugi damakta residency gi thongal da phida amata yaudana matam khara ngairabadasu meeting gi thorang loisin mangamlamde. Makhoi gi thawong thodaudugi mihul khangba Jogendrajit Kendrajitna hakchang ngamdre haiduna hankre. Pung ahum chupna residency gi thongal thorang loisinduna meeting taunanaba kausilakpada Jogendrajit Kendrajit yaudaba urabada mahak yaudrabadi meeting tauraroi mahak yauna mathang numit ki ayuk pung nipal tabada taurasi haina haidorakhi. Nonganbagi meeting adusu adumak taukhidre amasung Mr. Quinton na Manipuri singbu apangbagum khanduna meeting da Jogendrajit Kendrajit phage honajaba thorang adu mahi yan khidre. Mangak haigal aba British masa Quinton na Jogendrajit Kendrajit pu ayuk nongalaktringaida mayumda landaduna ngamni ngamloi khangdana phananaba warep laure aduga masinna lang thaktuna Mr. Grimwood amasung Lieutenant Simpson bu sana konungda thaduna Kulasandrana ningthau oiba yare aduga Jogendrajit Kendrajit pudi Manipur gi mapanda lam amada lehen khigadabani haiba British India government ki yathang adu laibak ningthau da khanghlaga tamu da satke khalambani adubu chatlaroi Kohima rom da hankrage aduga nakhoi maitai gi jagoi ras yangningi British residency da jagoi ras sanahalu haina hairakhi. Ing kumjalising matsanipan marputrama athoi gi Mars ki tang kunmari gi angan bayuk pung mari minute tara manga mukta badwaida Kangla manung da leiba Kendrajit ki yumda amasung atai mafam singda British singna hural lalong da landa slaki. British ki officer sing amasung Gurkha sipai singna Jogendrajit konda landare amasung atai mafam singdasu nomai kaptuna yummai thaduna naikhaikhre adubu makoina Jogendrajit pudi phaba phangdre. Mars ki tang kunmari gi numit chupuduma Manipur amasung British ki lanmi singi marakta Manipur gi konung Kangla amasung masigi akoibagi laikai kharada khut thoknaduna nomai kapnare. Numit taraklabada British sipai sing residency da sangsinkhre matamasida makhoi gi nomai maru laisilaktre. Numidang pung nipalom tarakpagi adwaida nomai kapnaba leplasi haina Bengal marolna Mr. Quinton na haijarakle. Manipur ga pau phaunare adubu masana maral lairurabanina Mr. Quinton du lale haiduna changjagadabadagidi meeting tausi haibana safagadra khanjaduna Bengal marona amuk hanna pau chanare. Marana mapot pharaba Quinton na mahaki thausilna mapa masa masin manauna singba British ki Gurkha sifai singna khanghodana landaraktuna nomai kaptuna hatkibagi I sagatliba Manipur gi mioi lising ani ahumlom Kangla konungda tillibadu angau la shurabanina Mr. Quinton na ki khidre. Adubu Manipur gi maikaidagidi makhoibu lawrunaba Lukramba Lallupchingba thaduna residency dagi Kangla tamna lakpada makhoibu asoi angam thoktanaba sinbi langbi khibani. Meeting taurabada British singduna makhoi mara laitaba saduna hairakpadagi Jogendrajit Kendrajit ka Kangapam Thangal General anina nakhoi British singna nasindana amangang nakhuna amatawusi thajade nakhoina lan toklagi hairabadi nakhoi gi khusu khulai sing Manipur gi konungda matam khara thamnasi adu oirabadi thajagani hairabada Mr. Quinton na aikhoi gi khusu khulai di nakhoi de pithoktuna konungda thambadi haunade nakhoina thokpa taw haina khumbadagi meeting du warep tanaba ngamdana marang tawduna kainakhi. Meeting du pangthoknabagi British officer sing lakpadagina loyo phawbudu Manipur gi lanmi singna mikup nahum singna ngak senkhi. Makhoi gi maraktuda Lallupchingba Abungjao Yengkhoiba khamba laisrabana chingba yaukhi. Jogendrajit amasung Thangal General na Kangla da tiliba miyamsi yamna I sanari nakhoi British officer sing Kangla manungda adumak laiko haibada Mr. Quinton na yadaduna sanathong lomda thorakpada miyamna omsinduna phu chaiba horakhi. Miyamgi khoishaw naraba maraktuda khamba nanghodabadagi Lieutenant Simpson gi makokta masak khanghodaba miyam maraktagi amana thangna yantharaktuna thina sokhi. British officer singadu mathwai hingnanaba darbar hall tamna chanchilakpada hall dugi siri thak kakhalakpada pukramba kajau phingangna Mr. Grimwood tana thinki amasung mafam dumakta sikhi. Miyam langnabagi minin tabadagi Jogendrajit laktuna sahib singadubu darbar hall manungda lehellaga makhoibu ngak senanaba Abungjao Yengkhoiba khamba laisraba hidam chawbuna singbada sinaramlaga Jogendrajit lengkhirami. Asumna irang langna ringai marakta matam thengjilakpagaloinana Kangabam Thangal General na laktuna sahib sing machin thupchillo hairabada ngaihak hangna khona tawraba matungda sanglingba kauruduna Kangla sa ani gi mamangda laphuda sadan oiduna mangak kaknanaba thorang tawki. Abungjao Yengkhoiba hoina sahib sing adu nak yetta ningthina ngak chenduna
amamamta oina puthoroktuna sangngingbada sinaraga mangak kaktuna hatki siduna targa lairiba Mr. Grimwood pusilaktuna mangak kakki ing kumja lising machanipan marfutra mathoi March ki tang kunmargi ahing nongyaida prithibida kal thoraba numit tade hainariba British lenga ki saknariba officer manga piklaba singleibak Manipur da manga kaktuna hatkibagi pauna prithibi pumbada sandokhi amasung Manipur gi thauna lingjen bukinaki thodok asigi tungda saubuna mai hauraba British singna Manipur da maikai ahumdagi landa silaktuna ing kumja lising machanipan marfutra mathoi April gi tang kuntareta Manipur gi ning tamagi numit takhiduna Manipur British ki loilam oiki Madugi tungda Manipur gi athauba ipa ipu kaya phagatuna wayal chathaba haurakki masigi matangda Lallupchingba Abungjao Yengkhoiba Memorial Trust ki convener Singjamai Oinam Thingeldagi Yengkhom Gunachandrana asumna phongdokli Inkumja lisingama sanipan maudrama thoigi Mars ki tang kunmari gi ahing nongyaida Manipur gi sana konung Kangla manungda leiba Kangla sa ani gi mamangda British officer manga amadi Gurkha Banglar ama yauna mangakaktuna hatkhiba aduda yawi haibagi maralda ibudau Abungjao Yengkhoiba bu sahi dumaki me thada British sipai singna phagatuna Manipur gi jailda thamjin biki British ki Maharani gi mathakta lan howa amadi British officer sing hatpada yawi haiduna ibudau Abungjao bu ahanbada British India government na sibagi chairak pibiki matung tarakbada chairak adu khara komthoktuna mapunsi chupa Manipur gi wangmada matamdugi kalapani hogjikina Port Blair da loi thakhiba haina wail tabiki Manipur gi jaildagi amuk Assam gi Tezpur jailda matam khara lairamlaga November gi tang manga dagi ising lambida pubiduna sahi dumaki November gi tang kulumdoida Kalapani da tungkhiduna ibudau Abungjao loigi punsi lenki laibak thibadi aikhoigi ibudau Abungjao Yengkhoiba asi loi thaki haibagi miyamna khangbidaba maming matha sithabiba kaya thorakki laibaki thijin hubjinba isil inauksing Hanjabam Sukadeva Sharma Laikhidraba Oza Aheibam Koireng Hoina Kuisen Chenbiduna Ibudaugi Mari Makhong Puthokpiduna Ngasidi Miyamda Khanganbibagi damakta Hainingai Leitana Thagatsari Ibudaugi Oina Masagi Sahi Yamkhiba Amadi Sonjin Lakpana Maram Oiduna Loigi Punsida Sahi Amani Lelam Laga Maramdam Manipurgi Laisada Tinba Pangjadana Port Blair gi Kalapani da Aroiba Yahib Tanki Puwari gi latam singda sanagi kalina mayek lana iduna lehoraba aikhoi gi athauba ipa ipu singi warina masa masu oihoriba ngasi gi mirolna malem gi mamangda sauthok chaba phangjari makhoina kathokhibagi wanglaba phidamna Manipuri singi magun lepnabagi padam oihori adugumlaba ipa ipu singadugi magun ngaknaba anauba hena chokotpa Manipur ama semnanaba aikhoi pumnamakna hotnaminaba matam oidribara आजादी का अमृत महोत्सव Matangashida Akashvani Imphal gi paukangbuno puthokpa akhanaba thoram Manipur gi athauba Lallupchingba Abungjao Yengkhoiba lojare thoram asiba puthokna bohanabada achogu mateng pangbirakhiba research scholar sing amadi puwari neinaba miyoi khudingmakpu Akashvani Imphal gi paukangbuna tawimal khangba uchari thoram asiga aiba Thokchom Jogendrajit thoram puthokpa gin Gangte lanthok sakhiba Ngangom Kiran